Shri Khuraizam Loken Singh, Minister Designate. I, Khuraizam Loken Singh, ahang na iswar ki mingda wasak sadi, madudi ahang na aina lingliwa Bharat Sangvidan na siya na thaze Sangvidan bu siya na thaze kini, amasung madungang na sat kini. Bharat ki apun ba asobo sakti bunga kini Manipur State ki Minister amoyna puning chang na amasung aset pa wakhal ga loina na aigi thaulang pangthok kani. Amasung aina amasung Sangvidan ki matungina Mingchang Sanganai-dana akiba thaujan ba natraga phattaba wakhal yawdaba mipum khudimukta achumba tawgani. I, Khuraizam Loken Singh, ayang na iswar ki mingda wasak sadi madudi ayang na Manipur State ki Minister amoyna aina khanalwa pirakpa natraga ayang na aina khangakpa bisay amata Minister amagi mathau pangthokpada changba natrabadi kanaguma misak natraga misak singda haktheng nana natraga haktheng nana khangaloi natraga takthok loi.